skin ki types amu khangminasi hanbada normal skin di yamna su maintenance darkar leitaba adugumba skin amakhakni normal skin oiba mioi singdi adukimati laibak phabani haiba yai ko mangonda balance oiba oil yawi balance oina hydration tawi aduna magi texture smooth oina lei aduna adukimati magi maintenance low oil pada dry skin dana hoigi oil secretion asi watpa aduna mana nourishment darkar lei aduna care khara loba darkar tai ahum suba type ta oily skin di hoina he i mo matamda langtrik langaga leigani ko mai se anama matamda thore kar ga leiba mai oiba magi sebaceous gland thau sungiba gland se id overactive oibana maram oiraga hena thau sungba amadi magi pores se skin type asigi pores se lauraga leigani ko mari subada paidagi common oiba skin type madudi combination skin T zone laibak amadi naton dagina khadang hawagi T zone area sina oily oiba amadi nakan ni khazai sina dry oiba care darkar tai banga suba skin type ta sensitive skin nasi oibiba mioi singna anamba matamda maida ngaksang ngangba asaba phawba irritation adungumba oigali hairiba skin type asi oiba mioi singna chemicals ta yam tona react toba adung mathengna birangani even magi fragrance ta phawba react tobi moise duna yamna gentle oiba adungumba care darkar tai aduna yam munna khangbiba darkar tai gi skin type se kaino haibase aduna mi amana asi amade asi dai badigi mai mai se na le trangana phare haiba matamda ai ne ga sijinaraga phani haiba leite sigumba skin type yam se khoina munna khangmiro matungda ai gi skin asida sijinaba se karamana khwai dai phadoino haibadu khangna kanda mayam sijinasi